ꯑꯆꯨꯝꯕ ꯄꯨꯊꯣꯛꯄꯤꯌꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯃꯣꯛ ꯂꯤꯁꯤꯟ ꯃꯨꯊꯠꯀꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎ ꯑꯁꯤ ꯂꯧꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯁꯤꯒꯨꯝꯕꯁꯤꯗꯒꯤ ꯀꯟꯗꯦꯝ ꯇꯧꯏ ꯑꯩꯈꯣꯏ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯎꯟꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯥꯡꯒꯜꯁꯤꯡꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯋꯥꯔꯦꯞ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯑꯁꯤ ꯁꯤꯟꯖꯕꯅꯤ ꯑꯁꯤꯒꯨꯝꯕ ꯔꯦꯂꯤ ꯑꯁꯤꯗ ꯄꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ मागी कौन सा नशा है तो फाइट करा मामला कोई काम तो वो फला उसी का उन्हें बदल रही है ना अमोल अपन जिन्हें कौन से जगह अभी अभी मणिपुर में टीम ऑफिसर
want! We want! We want! We want! We want! Justice! Justice! Farooque! Justice! Farooque! Yalindi! Justice! Justice! Farooque! Yalindi! Yalindi!